ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 4 ꯍꯦꯟꯅ ꯁꯤꯈꯤꯕ ꯃꯥꯂꯦꯝꯒꯤ ꯃꯣꯗꯔꯟ ꯍꯤꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯗ ꯒ꯭ꯔꯦꯠ ꯋꯥꯜ ꯑꯣꯐ ꯋꯥꯇꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯇꯝꯊꯤꯕ ꯌꯥꯡꯖꯤ ꯔꯤꯚꯔ ꯐ꯭ꯂꯠ꯫ ꯀꯪꯂꯩꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯕꯨ KRC ꯃꯅꯤꯄꯨꯔꯒꯤ ꯚꯤꯗꯤꯑꯣꯁꯇ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯌꯥꯡꯖꯤ ꯔꯤꯚꯔ ꯐ꯭ꯂꯠ ꯃꯥꯂꯦꯝꯒꯤ ꯃꯣꯗꯔꯟ ꯍꯤꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯁꯤꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯅꯤ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤ ꯆꯩꯅꯥꯗ 1931ꯗ ꯖꯨꯟꯗꯒꯤ ꯑꯥꯒꯁ ꯐꯥꯎꯕ ꯊꯣꯛꯈꯤ꯫ ꯆꯩꯅꯥꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯇꯤꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯋꯨꯍꯥꯟ, ꯅꯥꯟꯖꯤꯡ ꯍꯥꯏꯔꯤꯕ ꯁꯤꯇꯤꯁꯤꯡ ꯑꯁꯤꯁꯨ ꯁꯣꯛꯍꯟꯈꯤ꯫ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯏꯪꯂꯦꯟ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯑꯦꯔꯤꯌꯥ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯆꯥꯎꯔꯥꯛꯅ 1,80,000 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯆꯩꯅꯥꯒꯤ ꯃꯐꯝꯁꯤꯡ ꯊꯨꯝꯖꯤꯟꯈꯤ꯫ ꯆꯩꯅꯥꯒꯤ ꯄ꯭ꯔꯣꯚꯤꯟꯁ 9 ꯑꯟꯍꯨꯏ, ꯍꯨꯕꯩ, ꯍꯨꯅꯥꯟ, ꯖꯤꯌꯥꯡꯁꯨ, ꯖꯩꯖꯥꯡ, ꯖꯤꯌꯥꯡꯁꯤ, ꯍꯦꯅꯥꯟ, ꯁꯥꯟꯗꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯅ ꯏꯆꯥꯎ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯟꯈꯤ꯫ ꯃꯇꯝꯗꯨꯒꯤ ꯆꯩꯅꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥꯎ ꯑꯁꯤꯅ ꯃꯤꯑꯣꯏ 25 ꯃꯤꯂꯤꯌꯟꯃꯨꯛ ꯆꯩꯊꯦꯡ ꯐꯪꯍꯟꯈꯤ꯫ ꯑꯗꯨꯒ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡꯅ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 53 ꯃꯤꯂꯤꯌꯟꯃꯨꯛ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯆꯩꯊꯦꯡ ꯐꯪꯍꯟꯈꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯤ꯫ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗ ꯃꯤꯑꯣꯏ 1,50,000 ꯃꯨꯛ ꯏꯁꯤꯡꯅ ꯆꯦꯟꯊꯈꯤꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤ꯫ ꯆꯥꯅ ꯊꯛꯅꯕ ꯐꯪꯖꯜꯂꯛꯇꯕ ꯑꯃꯗꯤ ꯃꯐꯝꯗꯨꯗ ꯁꯟꯗꯣꯔꯛꯂꯤꯕ ꯗꯤꯖꯤꯖꯁꯤꯡꯅ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯁꯨꯝ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯥꯛ ꯇꯥꯡꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ ꯑꯃꯗꯤ ꯇꯝꯊꯤꯕ ꯀꯣꯂꯦꯔꯥ ꯗꯤꯖꯤꯖ ꯄꯥꯛꯇꯛꯅꯅ ꯁꯟꯗꯣꯔꯛꯂꯝꯃꯤ꯫ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 3.7 ꯃꯤꯂꯤꯌꯟꯗꯒꯤ 4 ꯃꯤꯂꯤꯌꯟ ꯐꯥꯎꯕ ꯇꯝꯊꯤꯔꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗ ꯁꯤꯔꯝꯒꯅꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯤ꯫ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯌꯨꯝ ꯀꯩ ꯑꯃꯗꯤ ꯐꯥꯔꯝꯂꯦꯟ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ꯫ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯂꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯨꯝꯅ ꯄꯤꯔꯤ: ꯂꯦꯞꯇꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯣꯡ ꯇꯥꯁꯤꯜꯂꯛꯈꯤꯕꯅ ꯆꯩꯅꯥꯒꯤ ꯆꯤꯡꯁꯥꯡꯁꯤꯡꯗ ꯑꯥꯏꯁ ꯑꯣꯏꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯎꯟꯁꯤꯡ ꯑꯗꯨ ꯁꯧꯗꯣꯔꯛꯂꯒ ꯆꯩꯅꯥꯒꯤ ꯃꯦꯟ ꯔꯤꯚꯔ ꯑꯃ ꯑꯣꯏꯔꯤꯕ ꯌꯥꯡꯖꯤ ꯔꯤꯚꯔ ꯑꯁꯤꯗ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯃꯊꯪ ꯆꯥꯎꯊꯣꯔꯛꯇꯨꯅ ꯑꯆꯧꯕ ꯑꯀꯤꯕ ꯐꯪꯂꯕ ꯏꯆꯥꯎ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯣꯗꯔꯟ ꯍꯤꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯁꯤꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ ꯑꯣꯏꯔꯤ꯫ Don't forget to like and subscribe.